Manipurda Maitena Luchingba Lenga Kakutsamnaba amasung Separate Administration ki mayokta leiba Kuki Jofurup ki MLA Singh Sibagi Jarak Pigadabani Haina United Kuki National Army UKNA na Kanghalakre. Security Force na hokkiba nongmanini asida chatakiba thibahumbagi thaudok singda aina thingkraba tongan balal holup singi miyoi mari fare. Manipur Police na drug kamari laina na chatakiba raid amada brown sugar gram chani kontra taruk amadi sel oina lipa lakh mari rom khomgat pangamkre. Amadi motor vehicle offenders singi mayokta satakiba kanaba drive amada nongmada puna chalan marfu mari isu tawkibada fine oina lupa lakh ama lising kontra tere chamanga khomgat pangamkre. Kurumjari ISCOM News bilang tabiri bakwai pumnamak po ay silki janambam na taram nokjari hauzik pau sandong na pijari. Manipurda Maitena Luchingba Lenga ka kutsamnaba amasung Separate Administration ki mayokta leiba Kuki Jofurup ki MLA Singh Sibagi Jarak Pigani Haina United Kuki National Army UKNA na Kanghalakre. Government of Kuki Gamgi Makada operate tawriba kutlay paibalu basigi Department of Home Affairs na thadoraki bacharol amanahai. State lenga ka kutsamnaba natragana Kuki Jofurup ki MLA Singh na Separate Administration ki mayokta lepa yaroi amasung Maitena Luchingba lenga ka kutsamnaba yaroi. Separate Administration ki demand ka mari lena na CSO amadi political party sing na politics toba yaroi. Kuki Jofurup na matam kayadagi tando na lagliba demand asi kanagumba miyoy amatta na ating bapipa yaroi. Aran bawafam sandoktu na Furup ki mapanggal sonta hanna bohanaraklabadi UKNA na ahak pachirak pinaba warip lauri haire. UKNA na sigumba makhalgi akan bawafam thamlakpa handag na ahanban nate lupasina tha anirom gi mamangda miyoy mari Surasanpurda nongmay nakapto na hatkibagi matangda maikay kayadagi yaningdaba fongdorak palaiki. Ing kumjalo sangani taramanga dilingkat kiba UKNA na Government of Kuki Gamgi banner makada Kuki Jofurup ki right fangna bama sung saktam ngak na lanting na dun alakli hay na su claim tawduna serol asida pali. Kuki National Organization KNO amadi United People's Front UPF anina suspension of operation SOO agreement kudyek pinakrabasu UKNA ge hauzik fawba kudyek pinaba asida yawdun alakli hay na su kanghalakli. Security Force na thasi ki tang kunithoy amadi kun humdoida chathakiba thiba humba ki thaudok singda aina thingraba lal holu KCP MFL RPF PLA Prepak Pro amadi KCP Nongdran Komba Group ki myoy amamam phagat pangamkre. Security Force ki kangboma na thasi ki tang kunithoy chathakiba thiba humba ki thaudok amada KCP MFL ki active cadre ama Imphal East District ki Kurai Thangzam Lekai Talaiba Masagi Yumdagi Fagat Pangamki Paraba Myoy Adudi Laimapokpam Sanjit Singh Atopaming Naubi Chahiyan Kay Nithoyne Faraba Myoy Asi Tampaki Mafam Singh Dalaiba Mahim Loishang Singh Government Official Singh Amadi Miyam Dagi San Kai Tongkai Tobada Chenaba Myoy Ni Haire Myoy Asi Dagi Mobile Phone Ama Kanglaipa Communist Party ki Demand Letter Ama Amadi Aadhaar Card Ama Fangle Haire Amaromda Security Force ki kangbu amana ngarang sathakiba thiba humba ki thaudok amada RPF PLA ki self style private ama Imphal East District ki Lamlai Police Station konba Chingaral Tezpur Waiton Lamkhai dagi fabangam ki faraba myoy adudi Imphal East District ki Sagolmang Police Station konba Isika Awang Lekai dagi oinam Bungobi Maite atopaming Langmay sahi kontra mathoyne Nakalamaromda Security Force ki kangbu amana Imphal East ki Andhra Police Station na konba ang tabilas tati bahumba ki tabak sathabada Prepak Pro ki active cadre ama fabangam ki Faraba myoy adudi Thobal District ki Hairok Part 2 Devi Mantop tagi Kundong Bam Biker atopaming Khai Bam Adipari sahi konhumdoy ne
Security forces na chathaki to po operation amadana Bisnupur Police Station na konbaning thukong mayay lekay Ward number 9 da leba masagi yumdagi gasipi nongdren kombagi active gather ama fabangamki farabamyoy adudi pukrambam tang basing chahi kontra mari ni haire. Manipur Police की कांगबु अमना थासी की तांकुनी थोई दा चुरचानपुर डिस्ट्रिक्ट की सोंगसिबोक थिंकंगफाई विलेज लेबा युम अमदा थी बहुमगी थबक चथबदा ब्राउन सुगर ग्राम चनी कुंट्रा तरुक अमदे सेल ओइना लुपा लाख अहुम लिसिंग मरफुतरेट चामा फागतपंगम क्रे पुलिस तगी फंग पाव अमगी मतुंग इना ब्राउन सुगर अदु सापोन केस कुंड यावरंबा थेंगनरखिबने पुलिस थी बहुमगी थबक चथखिबदा सिंगात सब डिवीजन की तांगपिजोल विलेज तगी चही यांखै निथोय सुरबा चिंसिया थांग कौबमयोय अमना लेनबा युमने थौदोगसगी मतंगदा मरी लेनबा पुलिस स्टेशन ने केस अमा लौखतुना मखाताना थिजिनबगी थबक चथब हौरे हाइरे मणिपुर पुलिस ने लेप लेतने चथरक ट्रैफिक ड्राइव की मनुंग चन्ना ngarang puna jalan merfumari isu tawkhibada fine oina lupa lakh amaka lising kontra tare chamanga khomgat pangamkre loinana thasi ki tangkuni thoi da sadhakiba khanaba drive amada tinted film naplamba thengna kiba gari ahum dege tinted film singadu lokthokuna gari thori bus singaduga wakhal taminakre haina police ki report amana haire Tongan ba press media amade cherol singda aikogi puruk masak takpada kuki jo haina tattana palliba asiki mahutta kuki jomi mar haibane hena chumgane kuki jomi mar haina mapungfana pandaba cherol natraga lup amatta yabangam loi haina Surasanpur Assembly constituency gi MLA LM Khautena thadorak cherol amada fongdorakle nakalamaramda Tipaimuk Assembly constituency gi MLA Ngursanglur Sanatena thadorak cherol amadasu Kuki zo mar haina mapung fana pandabaluk platform natraga press media ki wafam amata sagat loi haire panbaya bad United Kuki National Army UK NA nangarang thokki bacharol amada Kuki zo MLA tarana metegi MLA Singapulaga popular government semnana bohanaram labadi ahak pasarak pigani haina fongdok kibada haire bacharol asidusu mar haiba wahi asi pankidabane Tamenglong district ki manung chanba Khongsang railway station da train na non Manipuri ama makhong da takpadagi asok apan nang kray thaudoga si ngasi ayuk pung tara mathoy makai khare helakpada railway station asigi railway track 1 da thokkibane soklaba mioy adudi Assam ki Kasar district ki manung dalaiba Digor Srikona part 2 dagi Shyamal Chandra Das kawi haire mahak ngasi Khongsang railway station dagi Zribam tamna mayum da chatnaba hotnabada Train gi track ta makhong lausin badagi train takhibani haire Manipur da COVID ki fibam pungfa farak lagani khanaruraba tungda ngasi miyoy ama amuk nauna positive oiramba thengnarakre nauna positive oirakliba miyoy adu Imphal East gine mahak katharaga Manipur da positive oikhiba migi apunba masing jahum humfu humdoi sukre hauzik active case ani leire Anaba mioy adu home isolation da lainaba khanghan kre haire Lining Larson ki party politics ki khetnaba mayam thidana leibak ki khunai gi phurup ki asuk chiraba tanfam asida kok chungsin naraga puna thabuk tawminasi haina Peace Committee Kanglaipak Manipur ke advisor R.K. Sanayam na fongdorakle wafam asinga si Peace Committee Kanglaipak Manipur na sinduna handaki lana sida mama laipak idamak thawai kat kraba athau singi mafamda langban haisoi tambagi tharam ama ithai punam chingi irong ahum phangba turelda Kumbi Assembly constituency ki MLA S Prem Chandra yauna PCKM ke advisor R.K. Sanayama President K.H. Rajesh Ichamgi founder president N Rajendra Susaruk yaduna pangthokhiba langban haisoi tamba tharam aduda fongdokhibane R.K. Sanayama nahai punam chingda leiriba maichau taret na punna faminaduna watanakiba mafamasi hana semgat lamba asidagi makhatana semgat saganabagi thaudang adu lawminanaba wari sanaduna firep lawminare hairaduna handaki lana se dalai khidraba singi ningsing khubam sing semgat pagi thabak sing adu su puna chatminakhigane
Masida natana miyam ga pulaga ihawasi jangsin minakigani hingminasi chawkhat minasi mipan tangdana hingminasi haiba wakhalona sida aikoi mayam puna khutsamnaraga chatminasi haiba paujel piki Tharamaduda Manipur gi puwari ka sagonariba mafam amasu oiriba ithai punam chingda leiba laning thau lairembi gi mafamda thawni thauram pangthoklaba matungda ibudo mai chau tareki watana famda haigaleka tamduna leiba kasi mara tapna nungsi chanana leinaba thawni ki Langban haisoi tamba adude MLA S Premchandra na hai Lamdamasi da thokaning taba thawdu kaya ama khantha hautabadagi thokragasu hauzikti iraiba kasi dalaiminariba Hanegi Manipur ingchikpa Manipur nungai yaifabu Manipur ama oina buhanabada ngasidi ipai puna thambiram libalik lamasida aikoi mayam chatuna hotnaminariba sina haudoklaga lakadaba hiram kayada tungkoina yaifaba nungaiba hanegi mahusagi ingchikpa Manipur adu amuk halakpo erasanu haiba wafam sing phongdokhi ngasi mak leriba party politics ki khanaba mayam thidana khole pakki kunai gi purukki zero tanpam sesta kok thunaraga thabak dominasi himinasi sakhat minasi mapan tangnana himinasi awakang sesta khona punna khosamdar saminasi paujala chas bizinenge School amagi angang ama kidnap tawkibagi tawdok ama ngarang lamdeng chingi area da thoki haiduna social media ki kuthangda thagalakiba adu lamdeng singi area da thawdogasi thokiba leite haina lamdeng makhalikai women association ki member Thangzam Zamunana phongdorakli wafam asinga si women's association ki member singamadi club ki thomi yauna lamdeng makhalikai pioneer club da fam ki ba paugi mifam amada mahakna phongdokkibane Association asige member Thangzam Jamunana makhata na phongdokkibada school amagi angang ama mioi kharana kidnap tawkiba adu lamdeng chingi area da thokkibani haiduna social media ki kuthangda Thagalakiba adu inform yaudaba aranba wafam amane hairiba thawdogasi lamdeng chingi area da thokiba leite thawdogasi matangda chapchaba achumba location khangdana asigumba inform yaudaba aranba pawasi social media ki kuthangda thagatpiganu haiki Ngarang school angang ama kidnapping tawki haiba adu nungai to phongdok tari makhata rakpada haiba thawdo ado lamdeng chingi area da Thokibani hana panbirapa adu lamdeng chingi area da adu hamba thawdok amata thokiba leite pauthoppiganu khanganjari matung tarakpada sugumba thawdok ase social media da phongdok pirapa matamda asengba chapchaba location adu khangda phongdok piron haijari Armed Forces Ex-Servicemen Welfare Association AFE-SWA Thawbal Linkhatuna Ex-Servicemen Family Singi Aifanaba Thabak Thoram Sing Paikhalakpa Jahitara Mapung Farak Pagaluinina AFE-SWA Gitara Suba Annual Rising Day Ceremony ngasi Thawbal Wang Matabada Leiba Sai Mandir da Pangthokre Thawramaduda Lieutenant General Konsam Himalay Afeshwagi President, Retired Wing Commander A.K. Devendra Singh, Retired Colonel C.H. Inaubi, Retired Colonel I.S. Chanam Amade, Retired Colonel P. Gopendra Nachingbana, President Member Singh Oina Saruk Yaki. Tharamgi Mapung Oiba Sarukamo Oina Ex-Servicemen Singhna, Makoigi Haijaba, Entertainment Kaya Utuna, Nungaiba Phongdok Pagaluinana, Makoina Service Tauringaida, Tingnakiba Awa Nungai Wari Kaya Phongdok Naki, Luinana, Association ki maikaidagi members singda achamba khudol kaya sutamki Tharamadu da wangang laduna Lieutenant General Konsam Himalay na hai Ex-Servicemen singi oina khwaidagi darkar oiribase medical amadi canteen ki facility singa sine Rajya Sainik Board Manipurna Ex-Servicemen singi tangai fadaba singa si fanghananaba matamatam gi oina hotnare koirengai da leiriba ECH amadi canteen asida 27th Mountain Division na Chawna contribution tobiduna ex-servicemen singda ahinba facility kaya pire health ki oina subabina hospital na chingba kaya da khudong chaba kaya fanglagane ex-servicemen contributory health scheme ECHS ki makhada sahi humputara suraklaba ex-servicemen singidamak ahinba khudong chaba kaya sulakle loinana Laglipo October November asidagi lupa crore kun lom changna koirengaida permanent oiba anauba ECHS building amasu sanana bamadi masigi hek nakalda
Ex servicemen singidamok shopping complex amasu sananaba thaurang pumnamak loire hairaduna haukiba Kargil war aduda mahakna 27 Rajput Infantry Battalion amagi CO ama oina landfam aduda thengnakiba wafam kaya thamladuna Indian Army ama oirubagi chawthokchaba wafam kaya phongdokhi. Upal ama imagi damak haipa pandam gi makhada oinam assembly constituency gi chawkhat tharangda khumang chawsanaba madi atai hiramda awonba mapuraknabagi pandamda ireng bomdagi social activist ki AIDS jibon gi luching makhada assembly constituency asigi khultara humdogi nahasing na semkiba youth for change oinam assembly constituency na sinduna ngaikhong khunau dangasi ujar kaya thakre. Youth for Change oinam kendra gi luchingba social activist ireng bamdagi khumukjam zibon amadi volunteer sing maira paibi ima sing kayana ngaikhong khunau gi lambi gi nakiyeta uhai panba urum langba hidak oina kanaba makhalgi uchara chahumlom thaki. Youth for Change ke advisor Jesu Chandrana ngasi thariba uchara sing soidana hingnaba Youth for Change na hotnagani hairi Khumuksam Zibona Fongdokibada DC Bisnupur Puza Elangbam gi meeting makhada DFO Bisnupur na Uchara Singh Piraktuna Upal ama imagi damak haiba banner asigi makhada ngasi ngaikong kunawda Uchara Singh thapane. Assembly constituency asigi atay khul singh dasu Uchara thapagi tabaksu paikhatlagani haiki. Bisnupur Division की फॉरेस्ट ऑफिसर ओबिरिबी मैडम रोमाबाई अमदी मागी स्टाफ सिंगना उचार से पिबिरकपनी अदुगा मसिगी हारिबा थबक पुनम असिगी इनिशिएटिव ना अखोगी मैडम पूजा एलांगमम पूजा अखोगी डीसी ओबिरिबी मैडम सिना माना इनिशिएट तौबिरगा मागी एडवाइस मतुंगिना अखोइना सिगी उचार थाबगी थबा से माई पाकना पांगथोकप ngамजबनी मसिगी दंगता मैडम रोमाबाई अमदी मैडम पूजाबु अखोगी यूथ फॉर चेंज की माइगेदी यामना थागतजगब लोइनना ताराम नौकचरी अदो मतुंगनसो अखोई यूथ फॉर चेंज ना अखोगी खुंगंग ताउम दोइसिदा लेप्तना अखोई उचारा थाबा इमागे मिंगदा उपालमम थाबा हाइबा थबकसे अदुम चथजगनी हारिबा थबकसिदा ngasi तिनबिरिबा ngaikong kunawgi imaibel sing amadi ahlamon sing mompang sing loinana youth for change gi thomi sing punamaku ahangna yamna thagatpa phongduk Nambol Bajar Women Vendor Association, Anoba San Mitlon, Manipur, Nambol Municipal Council, Bisnupur Forest Division Gapuna Kutsamnana Sindana, Uchara Thabagi Taram Ama, Nambol Gi Tongan Pamafum Sindanga Sipang Thokre, Nambol Municipal Council Gi Caretaker Chairperson CH Basanta, Nambol Bajar Women Vendor Association Gi Secretary H Kunjalata, Anoba San Mitlon Gi Publicity Secretary H Prem Kumar Amade, Aday Thomas Singh Sarugyaduna, Nambol Makha, Nambol Laitonjam, Nambol Khaziri Yauna, Tongan Bakul Singh the Koina Chatuna, Pungton Hainau Laihau Yauna Ujar Kayat Taki, Nambol Bajar Women Vendor Association Gil Secretary H Kunjalatana Fongdokibada, Malem Gi Hongnagli Ba Aing Asa Sida Saba Kangin Henkalakpana, Ekoi Mioy Bukunai Hingbada, Wasilakpa Asi, Tingbada Karada Orabasu Mating Oinaba Upambi Amayan Tatlabade, Ekoina Upambi Mangatasi Habigi Pandamda, Nasigi Uchara Tabagi Thoramasi Pangthokpani Hairaduna, Atopa Kaithel Amadi Laikai Sing the Su Asumna Tobiragadi, Apaba Kunai Ama, Apaba Hakjang Faba Mioi Kaya Amatoklakani Habigi, Wakalon Leje, Makataba the Su Asigumba Utabagi Thoramasi Jangsin Minasi, Miyam Nasu, Mating Pangbiu, Haiki. Na hingbada yamna wasalakpa hingbang maktaba sabagi sang hingalaktuna sang naina aikoigi climate ta ahong galairakpa masigi mayokta aikoina pambi ama yanthalagadi pambi manga thagani haibagi wakhalonda aikoina khongjang asi changsinjabani aduga yamna nungaijai ngasi aikoina Nambol Bajar Women Vendor anogba semilon Manipur amadi sponsor tawbiba Nambol Municipal Council Nambol ga khusamnarga tawjeriba thabak ase atopa Kaithel atopa laikai na sumaina tawbiragadi amuhena Manipurda afaba kunayama afaba sang phaba mioi ke amu tholakani habigi wakhalo lejai makha tabadasu siguma khongjang asi koi sanction minasi miyamna su mating pangbi haibo phum thamjeri Bangladesh te based oba Jamaat-e Islami koba lup amaga mari lenaba jihadi ama Assam ge Golakganj police na fapangam kre Faraba jihadi adudi Ali Hassan Bepari Kawe
Mahak Indo-Bangladesh border da chathaba crime kaya amadi Assamgi Golagganj da leiduna mafamadigi miyoi singbu recruit tawbada chenaba maru oiba jihadi amane Mari lainaba official singi matungina hairiba miyoi asi tha ahum marigi mamangdagi Assam police na fananaba thiduna lakhipane Ali Hassan Bepari Faba ngamkiba asina Mahak kathabak tawminaba atay jihadi singsu faba ngamlagani haina Assam police ki maikaidagi fongdorakle Hojek sanabagi pau amuk lobirasi. District Kang Association Ziribam na sinduna tha sige August ki tang kundigi hauna Ziribam gi Babu Parada leiba Lamleng Community Hall kam Kang Sangda Ziribam Kashar amadi Hailakandi gi Kangkhut kun mathoina saruk yaduna sanariba taramanga suba late RK Lalasana Memorial Mixed Kang Tournament lisingani kun manga gi ngasasana ki ba preliminary league round gi match da SAYCA Sorok Atingbiga Yawol B Champanagar bu Panjal Taranithoi Nipalda maithiba pikre Hayay nongtulpung amat tapa matamda LECA Babu Paraga MNCB Ningthembamga sanagane ngasigi matches si DN Kiran Singh na umpire H Inaupisak Singh na scorer oiki ngasigi matches si SAYCA Sorok Ating Biamadi Yawol B Champanagar Kangkhut ani na sanaki Yawol B Champanagar na tos ngamduna maikay khanki aduga SAYCA Sorok Ating Binakang kaptuna kang sana bahawki Ahan behalf mamangda SAYCA Sorok Ating Bina Yawol B Champanagar bu Panjal Nipal Anida Mangzil Thaduna Leki half Matung Kangkut Animak na Kangka Nakapna ki adubo apiba matamda SAYCA Sorok Ating Bina Yawol B Champanagar bu Panjal Taranithoi Nipalda Maithiba Piki Hauzik ay ngasagi pau amuk lobirasi ICAR Lamfelpat ki Agro Meteorological Field Unit AMFU ki pirakpa ay ngasagi report amaki matungina ngasi Manipur khwaidigi sabagi chang asi Celsius degree kun Nepal 10 mga oiki khwaidigi ingbagi chang na Celsius degree kun ithoi 10 taruk oiki nungsite yawba ising manelgi chang na ayukta chada marfutarani thoi amade nungthilda na chada marfumari oiki ngasi chukiba nongzugi chang na millimeter ahum 10 Nepal ne Loisilakpada marubi pau amukahan izari. Manipurda maitai na luching balay nga ka kusamnaba amasong separate administration gi mayok leiba kukijo furup ki MLA Singh sibagi jarak pigani haina United Kuki National Army UKNA na kanghalakre. Security force na hau kibat nong manini asida jata kibati bahum bagi tawdok singda ay na tingkraba tongan-tongan balal hauluk singgi miyoy mari fare. Manipur police na drug kamari laina na jata kiba raid amada brown sugar gram chani kontra taruk amadi sel oina lupa lap mari rom fagat pangamkre. Amadi motor vehicle offenders singi mile to setakiba kanaba driver madanong madapunna chalan marfumari isu tawkibada fine oina lipalak amalising kontra diretsa mga komgat pangamkre. Pungjasi fabungin na sandok chaba ISCOM News matanga sida lojere makhataba pawgidamag ISCOM News po miding tado na labio.